Manipur People's Party MPP ki Working President Ningombam Ozit ki Basikong PHC Road Talay Bayum da Sakhang Daba Singh na Nongmay Kapsalamle Yaning Daba Fongdok na Wakat Mifam Chatakre Amasong Lakliba Urban Local Body Municipal Council Kuntaret ki Mikhal de Kakching District ki Municipal Council Ahum Makta BJP ki Mirek Thadok na BJP ki Council Sen na buhon naragani hay na BJP Kakching Mandal na Fongdorakli Member Kurumzari Adom niyang biribas Impact News ni ay kangan mam THOINUHENBI hawzi pungja si pawbagi maroiba pausing miyam tapizari Manipur People's Party MPP gi Working President Toriba Ningombam Ozit ki Basikong PHC Road Talay Bayumda ngarang numidang pung taret lom tarakpa adwaida sakhang daba miyoy singna nongmay round ani ahum lom kapsilam le hari Thokriba thokdok asika mari leina na ngasi polo ground maning dalaiba MPP gi office tapang to kipa pawgi mifim amada party asigi Working President Toriba Ningombam Ozit na hai Nongmay kapsilambagi thogdok asi ngarang Ozit masamak na party asigi oiba Mikhal gi nomination form lawraba matungda thokibani thogdok thokpa matam aduda mahak masamak mayumda leite thawong asi yamna laibak thibani karamba yaningdaba amadi pendaba leibadagi asigumba thawong asi chatharam libano pendaba yaningdaba asoiba wafam leirabasu khanghanduna achum aral khangdok minaba amasung chumthokna bagi tanja adu lawminasi Lenga ki mari lenaba loishang sing amadi lamdam asida achumbagi damak leiriba singna thogdok asigi matangda achumba puthokpiyo loinana asigumba thawong sing chatharam liba myoy singna kari pendaba leibagi thawong asi chatharam libano haiba athuba matamda sengtokpiyo haina phongdorakhe Tarik 19 sida party go election ma tawgodore masigi form thaba nomination paper lawba numisigi hek numidang wairam Pung tariat ka tarak pas sida matam tu da idi yum da leite masak maming takthuk taba mioi khara laga aduga ai krai sakre puthoro hairaga aigi yum da nomai round ani kapsan biram achumaran aduga aigi irana karino puthok piu nomai kapsalami ba khuniekla natragana aina tawriba thabak sida koina tawriba thabak sida pendabadagi group amana tawbra haiba poto mado ka sengtok piraga miyam da phongtok piu party gi leader amni hojik chi ai samjai aigi yambasi Ngarang aigi thokiba thogdok si ma tarbani magi wafam mokta karmain tobuno haiba karim to hangdabase masima engonda kaitang nungaijidaba engonda phaujei Nakalamaromda nongmay kapsilambagi thogdok asibu yaningdaba phongdoktuna wakat mifam chathakre wakat mifam adu Basikong PHC Road Ningombam Kolub amasong lekai miyamna lekai adugi maira sangda chathakibani wakat mifam aduga mari leinana wakat mifam aduda saruk yakibe Ningombam Santi Kobi amana phongdokibada miyam tinba yumlakta asigumba thawong chatharamba asi yamna laibak thibani thogdok asina miyamda akiba amasong mipaiba pokhale miyoibagi hingbagi hak mangba yaba asigumba thawong sing asi chathabigano asigumba thawong sing chatharam liba miyoy sing naso kari maram gidama amadi karamba pendaba leibagi damak thawong asi chatharam libano haibasisu athuba matamda sengtokpiyo haina phongdorakhe Thobal District Police Commando gi Kangbu Amana Haukhong Phai Lungthar Junction dege miyoy ahom opium kg aniga gram chamri nifu mangaga konana phare pharaba miyoy ahom adudi Sanapati District ke Sontak Saizang Village dege Letswang Thang Wi-Fi chahi kuntaruk apokpa Tonging Thang Wi-Fi amadi ngam khohau khongsai chahi kuntra humdoi apokpa ngamlun khongsai ga loinana Ukril District ke Fungcham Village dagi Somithan Jimik chahi taranipan apokpa Ringfangmam Jimik ne ngasi ayuk pung 12 kuntra rom taba matamda nongpok sekmai police station gi manung channa Haukhong Phai area da logi wangmada thavak chathare haibagi akaknaba pau ama phangbadagi Thobalgi SP Jogesh Chandra Haubizam IPS Committee makhada Additional SP Operation O Wangkhomba MPS na luchingba OC Commando Inspector ke Nitaranjan yawba kangbu amana mafam aduda changsilaga achadawok sing check tobagi thabak chathabada miyoy ahum tonglaga MN01 AE 2108 Khamduna check tawrubada opium kg aniga gram chamri nifu manga ado tongan ba plastic packet manga da haplamba thengna khibani hairi Parabamiyoy ahomak makataba legal action gidamak makoydagi fagalaki potlam sing aduga konana nongpok sekmai police station da sinakre hairi
All Manipur United Clubs Organization Amukogi Secretary General Dr. Norendro Thokchom na luchingba team amana United Rehabilitation Center URC Manipur da Ladiba Center singda yengsan khongchat chatpa hokre. Khongchat adu da URC Manipur gi President Secretary yauna masigi thomi singsu sarukyaki. Khongchat asi mapung oina inkhalakliba naha singna mayai kaba amadi hakchang sokhan bayaba nisagi ipakta lublakpa apaba wakhal kayadagi na thairaktuna khunai da pirakliba chaitheng asidagi matau karamna kanba ngamgani haiba asigi lambi thibagi saruk amani haike. Makhatana su yengsil khongchat asi makhatana chatkigani loinana amukona rehab center singda chatpa hokraba yengsin khongchat asiga mari leinana sanabung sing school sing amadi naha sing punpham singda chatuna khunai longi wari sabagi thabak sing chatharagani masida miyamna su mateng pangbina bahaina amukona thadorpa cherolamana apil tawrakli. Nifumathoirak suba Maram Students Union Maralui Karalimai Swizoikang MKSK General Conference Manipur lenga ke Health Minister Dr. Sapam Ranjan Nahodokre Senapati District ke Maram Kulen Village tapangto ke ba Maram Students Union Maralui Karalimai Swizoikang MKSK General Conference aduda Maram Union ge President K Raisong former Minister Francis Ngazokpa former Deputy Speaker K. Raina Yauna, Village Chief, Local Leader, Mahiru Lupki Luchingba Amadi Nagaland the Gilakpa Delegate Kayana Sarukyaki. Loinana conference adu the Chief Minister Nongtombam Birena video conference ki kuthangda Thagat Pasu Fongdoke. Thoramaduga Mari Lenana, Manipur lenga K. Health Minister Dr. Sapam Ranjan Nahai, Mahiroi Singna Education Gilamda Kanaba Khara Fanglabadi, Madu Kaidong Nungda Manghan Bataudana Kanaba Launanaba Honagadabani Haike. Chahi asigi Mars ki ahan bachayol da pangthokadoriba Urban Local Body Municipal Council Kuntaret ki mikhal asida Kakching District ta leidiba Municipal Council ahum giming oina pallabada Kakching Khunau amadi Sugnu ge ward khudingmakta BJP gi mirep sing thadoktuna BJP ki council semnaba hotnaragani haina BJP Kakching District ke President in charge KH Indublana Fongdorakli. Kakching Dalaiba BJP Kakching Mandal ge office tapang topa paumi singa unaba amada Indubalana makhatara duna hai ngasimak center amadi India ge state kaya yauna Manipur da BJP ge lengak na miyam ge yaifana bathabak thoram kaya paikhatli bas scheme sing asi miyam da mapung phana phanghanaba BJP Manipur Pradesh ke President A Sarda gi metyeng makhada hotnaduna BJP gi mirep singbu mai pakhanaba hotnagani. Kakching Municipal Council asida apunba ward tarani thoi leiriba asida ward khudingmakta BJP gi mirep sing thadoknaba thaurang pumba sem saba loire hairi. Na pangthokadaba LD kunjate ke mandaliba Kakching amadi Sugnu Municipal Council Kakching Municipal Council ahum asida ekhoi BJP gi candidate se masing suna thadokna hausiba India gi Prime Minister oibiriba Honorable Sri Narendra Modi ji amadi Manipur gi lenga gi lusingleba NBN singa amadi President oibiribi Sri Adhikaman Sada Devi makhoi gi thajaba amadi instruction gi makha ponna asi aina district asida President in charge wena nongna lakseba sida ai gengamba thakda ai gi level da mandal singamadi laibidaba ekhoi gi party gi Kolkata Singapore na tanaduna election se mai pa audaba yadabani. Republic Day gi mangoi nana Manipur Police na lokhat pachexel thaurangi manung channe Imphal West District Police ke commando kangbu na thi hu magi thabak chathakre ayuk pung 3 kontra dagi nipan minute 15 fauba thangmei ban senam lekai de leibai imung humudra gi miyoi chama humpu tongan ba lal huluf ki ballot taruk yauna verification chathaki adubu mipha mipundi amata yaukhide hairi. Matang size to break amalugzage break ki matung da malim amadi India ge hojak leidiba COVID ke update ke pau amadi Manipur amasung malum ge tongan bei posting pudu na laksage Impact News sumit yeng ta duna leibio. Khan Study Group KSG admission opened ngasi fawba All India topper kaya putokot natna Manipur gi IAS kaya putokliba Khan Study Group Imphal da hangdokchere experience lerba Delhi gi faculty makna takpi tambiriba institute ni khudong chaba asi lobby ho lakliba January gi tarik taraga taruk tagi general foundation course hokjeragani masida sunatna advanced foundation course optional papers NCERT courses and answer writing skills development programs thamjeri akopa marol gi damak aikoi gi samthong hodam director labor office ta natraga 9650245599 da pau fawbiro.
I love kangaroo kids, it's the happiest place I'll be. They show me frogs and turtles and things and teach me how to smile. They learn me big important words and tell me green from white. I love kangaroo kids, it's the happiest place I'll be. My teachers really love me. They make me feel so cool. So every day I wake up and yell, Mama, I want to go to school. I love kangaroo. Presto Personalized Wonders Imphal nauna hangdokchari hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal. Contact number 0385-244-9025 natraga 98621-00456. mayam amuka hana taram nokchari bulletin asigi makhataba paw myam thapijari leiba asigi oina hoki papung kunmari da coronavirus ki anoba case chamaga mari thengna kibaga loina na virus asina maram oiraga lekhidaba miyoi amata thengna khide hauze leiba asigi active case listing ani ga chamani fumapan leidi Ministry of Health and Family Welfare na thadorpa report ki matungina hoki papung kunmari da COVID-19 positive oiramba miyoi chama marfuni thoi recover tawduna apunba recover tawkiba masing crore mari lakh nifuma thoi lising nifuni pan hele apun balai khidaba masing na lak manga lising kontraga chatret kun taruk sure nakal amaramda malim giona virus asina sokhan bapun ba masing crore humphutaret lak tara humdoi lising taret hen khibaga luinana miyoi lak humphutaret lising kontra hen bana lai khidre apun ba miyoi crore humphumari lak kun humdoi lising marfu humdoi hen bana recover tobangam khre Saji makhalama oiriba kharsa hatlaga sadong lokthokraga makok maun amadi makhong sing thanamba thengnare thogdo asi loktak pat ke awang thangba maikei da leiriba jawa lamzau da thengnarakibani lamlaki sa uche ngak senbagi sarukama oina Bishnupur Forest Division ge Divisional Forest Officer amadi District Wildlife Warden Dr. Rebecca Soibam Chanu gi mityang makada Division asimaki Range Forest Officer Sobham Ratan Singh na luchingduna ngasi ayuk angan badagi hauraga loktak pat ke awang thangba maikei da leiba jawa lamzau da akhanaba thi humbagi thabak ama chathaki thi humbagi thabak aduda kongoi langkaya thaklam ba thengna bata natana sadan besingna hatlaga sadong lokthokraba taga tekliba kharsa amom amagi makok maun amadi makhong sing thanamba thengna rakhi hari loinana manak nakpa adwaida ngagi farm tawriba amadi ensang napi thiba chatpa miyoi singna phongdorakpagi matung ena sadan besingna lang amadi nongmai sizina duna sa sing pharaga hatlaba matungda mafam adumaktada sa adubu semtoklaga pukhiba thaba asi tha kharagi mamangdagi yamna toina chathaba thawong ama oire hairakli thawong sing asi thengnarabasu kanada wakat kani khangdabana tuminna leibani hari karigumba lengak amadi lanai miyoi singna thawong sing asigi mathakta thabak lokhatlabadi mafam asigi miyamna angama mateng pangani hairakli loinana ngasigi khongchat aduda sa phananabagi damak thaklamba kongoi lang nipan phagat pangamki panbayabadi numit kharagi mamangdasu lang kun manga lokhat khiba leikre madu tharaga tha khara asida punna kharsa fananaba thaklamba kongoi lang humbudra hena lokhat pangam khre hairi Indo-Myanmar border town More the numit nini gi oiba legal awareness program pangthokre legal awareness program adu accessing courts and legal remedies procedures for filing complaints in police station police public relationship haibahiram da chathakibani legal awareness program adu More court complex samadi More police complex ki IB guest house Manipur State Legal Services Authority gi sponsored makada District Legal Services Authority Chandil na sinduna pangthokibani Thoramadu the District and Session Judge Simphal West ki A Guneshwar Sharma District and Session Judge Simphal East ki RK Memcha amadi Masalsa gi Member Secretary Ojes Mutumna resource person oina sarukyaki Loinana Thoramadu the Tengnopal District Police ke Additional SP Law and Order Oinam Sukumar Judicial Magistrate First Class JMFC
CJJD More Sarungbam Mangalebi Amadi Police Officer Kayana Saruk Yaki. Azadi Kamrit Mahotsav 8 Saal Seva Susasan and Garib Kalyan gi Manungchanna Publicity Awareness Program ama pangthokre. Tharamadu Central Bureau of Communication, Ministry of Information and Broadcasting Regional Office Imphal, Manipur ga luinana Kuntaruk Suba Assam Rifles, Meitei Council More, Tamil Sangam More amadi Hill Tribal Council More ga punna khutsamnaraga Indo-Myanmar border More town da chathakibane. Tharomadugi manung chana tongan ba cultural dance yauna makal mathelgi oiba thoram kayasu pangthoki. Imphal East ke Sawombungda Iril Turil mathakta sariba Sawombung thong sangabagi thoram ama tha sigi tara tareta pangthok lagani. Miyamna numita sigi ayuk pung taretagi nongthil pung ama fawbagi manung da lakpiduna thongni binaba maichau ningsing loop khuraigi maikedagi apil torakli. Hiramasigi matangda ngasi nungtil Manipur Press Club ta paumi singa unabada loop asigi Secretary Ahanthem Irabot na haikibada Sawombung thong sariba mafam asi laifam oibana thong asi sabada khudong thiba kaya mayok na kibane asigumba khudong thiba thodok makhatana thoktana be ira thongni tawraga chahi kaya changna sarakhiba thong asi ngasidi saba loishilakibane makhatana miyamna landuna chathok chasin tawbada awa anata dana ba ira thongni tawnana ba thorang tawre haina phongdoraki. January Singaniga Colomdo in Wasingi, Kumangani Palma Puntere Damamatanda, Somunda, Hariba Lagi Toromasi, Pangtok Sakani, Hariban Misida, Lamdamasida, Liberiba, Halam and Sing, Imai Sing, Pulamana, Hariba Lagi Torom, Sida Sabiabu, Hibagi, Hainabagitamatanansigi, Tom, Pangtok Sakani. Arrive the bulletin as headlines Samuhanam Yam the Tamzari. Manipur People's Party ki working president Ningombam Ozit ki basikong PHC rotalay bayum da sakhang daba singna nongmay kapsilam le yaning daba fong doktor na wakat mifam chathakre. Amasung lakliba urban local body municipal council kontaret ki mikhal da Kakchin district ki municipal council ahom makta BJP ki mirep thadoktuna BJP ki council sem na bahona ragani haina BJP Kakchin mandal na fong dorakli. Matang size bulletin solution jare Manipur amasung malingi tongan mafom sing da thokli be pausing gidama Impact News Summit yeng ta dona lebio Anaba kudakta phanabagi damak